मिजिंग ताबीरब खैपुनोपु इमेज टीवी न तरामना ओक्चबगल लोयना ब्रजेश कुमार ना खुरुमजरी ngasiगी मरुवे पाव पिजरी पीस प्रोसेस ता लाक्त्रिबा लुपसिंगना लाक्ननबा फेलिसिटेटर अमा ओइना चेन चोंगजगे हाइना चीफ मिनिस्टर एन बिरेन ना फोंदोखरे थांजिंग सिंगदा कुकी सिंगना क्रॉस मार्क युंखतलिबा असि क्रिश्चियन लीडर सिंगना मिजेंग चंपम थोई अमदी मणिपुर लेंगाकनासु थवक लौखतननबा होटनगदबनी हाइना खाइदेम मनीना हाइख्रे रिलीफ कैंप सुसाइड तौरगा सिरकलिबा असि शांति फंगबगी ममी अमा ओइगदौरिब्रा हाइना एमपीसीसी की प्रेसिडेंट मेघचंद्रना फोंदोखरे लोइनाना आम आदमी पार्टी की एमपी संजय सिंह दा एनफोर्समेंट डायरेक्टोरेट ना चार्जशीट अमा फाइल तौखरे मपुंग पाउ लौबिरसी लमदम असिदा शांति की वारी सानरिबा लुपसिंग थोपिरक्तुना अपुनबा अमदी अकनबा मणिपुर सागतपदा सरुक याबियु अमदी लमदम असिगी मियामनसु हाइरिबा शांति की लंबी असिदा लाकननबा होटनबदा अचौबा थौदांग अदु लौबियु हाइना मणिपुर की चीफ मिनिस्टर नोंथुम बिरेना फोंदोखरे ngasi lengak na sinduna kanglada pangthokpa handakta India lengaka peace talk agreement sign tawnakraba pambaina lusingba UNLFO okpagi thoromda mahakna hai miyoiba haibasi hobanai loibanai wathok ama thoklabadi loisinba haibasi mahusani hokhiba November 18 da Manipur gi khwaidagi chawba amadi liraba lalhorup amabu India lengakna santi wari sananaba तौखिबा बार्टोन अदुबु याबिदुना शांति वारी साननबा याना सही तौनखिबा असि प्राइम मिनिस्टर अमदी होम मिनिस्टर की पाउटाकी मतुंग इन्ना थबक ओइना ओथोकननबा होटनबदा चाही अहुमलोम संखि मियोइबगी पुंसी असि ममल यामी ngasiगी असिगुंबा ममांगदा मखोइबु शांति की लंबीदा लाकननबगी लंबी पिबिरम लबदी ममल यामलो पुंसी क्या कनबा ngамlamगदबनी अमदी अपुनबा अकनबा मणिपुर अमा ओइरमगदबनी लंदम असिगी पिखरबा फुरुप असि मांगखिबा यादे हाइबगी वखलोन प्राइम मिनिस्टर ना आस्पा लौथोखिबा अमदी आईएलपी सिस्टम चटनहलाइबा असि अखोइ खंगमिनसि हंदकता चथरलिबा शांति वारी सानबा असिना लंदम असिगी ख्वाइदगी चावरबा वारी साबा हौबा अमनी मसी इंडिया अमदी मणिपुर लेंगा की माइपाकपा खोंथांग अमनी मसीदा फैमिली पॉलिटिक्स तौबगी महुत्ता पोनिंग थौगसी मणिपुर की इज्जतसु कनबा इंडिया अमदी मणिपुर की सु फब खोंथांग असिदा अखोइ पुन्ना यावसिनसी मणिपुर लेरिबा कम्युनिटी खुरिंगमा अखोइगी इचुल इनाउ ngakतनी हानदगी होना लमदम असिदा लैमिनरक्लबा ट्राइब कुंथ्रानिथोइ कुंथ्राहुमदोइ सखंगदुना लैरबनी मसिदा अखोइ पुनसिलगा अपुनबा अमदी अकनबा मणिपुर अमा सेम्बा हाइबसी मणिपुर अमदी इंडिया लेंगाकी अमदी पार्टी असिगिसु वखलोन अमनी लोइनना ngasi शांतिगी वारीदा लाक्लिबा सिंगिसु वखलोन अमा लैबना ngasi थोइबा क्राइसिस असिदा अचौबा रोल अमा लौदुना हानगी मणिपुर गुम अमुक हन्ना लैननबा मतेंग पांगबिउ कनागुंबा कम्युनिटी अमतगी मायोक्ता सरकार लेते लेननबा तौननबसु तौदे मसिंग यामदबा हानदगी लेरकलिबा इंडिजिनस पीपल सिंग असिबु मपालदगी लाक्सिल लाक्पसिंगना ओवर क्राउडेड ओरकपा असिदगी थिंगननबा होनबनी मसिदा लेंगाकना नुंगाइतबा अमदी येकनबा अमता कनादसु लेते पीस प्रोसेस ता लाक्तिबा लुप सिंगना लाकननबा फेलिसिटेटर अमा ओइना चेन चोंगजगे लोइनना शांति की लंबीदा लाकलबा कांगबुबुसु हुंदुना अखोइ मसेल भाव तानदबा पुरकननबदी तौबिगनो सोशल मीडिया दा ग्रुप नाइनरगा अमदी मीडिया दा मीगी थमोय सोकपा ngangnabsi tawbiganu akhoi amukta punsinba ngambra yengsi akhoi asi macet targa lakpa yamna kuire masina maram oiraga mamal yamlo punsi kaya mangkhre akhoi kathokpa haisi ngakpiba amadi kakthokpoi gunsu leisi akhoi masel krak yengsinaba asisu thadoksi
ngasi santi gi lambi da lakliba asida lamdam asigi chada Maifudra mapan dasmik mapan miam suksoi shoidana harau ramgani maram asina lemhoriba santi wari sadriba lup singsu lambi asida yawbiro amadi criticize tawbagi hainabi thadokchi hauzik oiriba crisis asida santi laaningdaba kangbu amasu leiri masi tawbiganu ngasi dagi manipur gi itihasda anouba panduk ama hangba horubani haina lawi santi lamda apunba saktam sagatnaba hotnabada hena apunba ama oina changba ngamgani haibagi thajaba thamli haikibaga loinana santi wari sanaba sahi tawna kiba pambaina lusingba UNLF ki leader sing central committee cadre sing amadi MPS singbu thagatpa phongdoki ngasi ko bunu misnagi ngasi mang da pambiriba UNLF chilinausing aduga mayapsina tabada libiriba or horen mediana or do libiriba everyone this process da lapiriba or lapiriba kunama this process da lapiriba kangusing moingi ngai da ba ke da ba sumadu mi lapido do this process da lapna ba ai kali sitero moina senjage somjage bis kilometer mayam kunna samudana batoksi aduga bis kilometer lahotraga lakh kangu busong kunaraga nangaraga koi masel di man ka bhak tanaraga tanaraga korokna base masim tadi tobi kanu hai na bai ka mayam ga lekwa kam to kara rona na korona mere ami kunanga top da lakriba mayam da so da upload to lagi social media da grup naik ngomong dah, lagi mikir naik dah, sana kusu sosial media apa itu kuis orang yang malah, nasi sini kan orang separate rumah, hang apa orang ni malah kuis santi dalam dah, malah kuis pun bagi sebelum sahaja orang apa dah, kuis hendak unity lain dah, kuis semua orang orang ni hai kita saja se, sampai tu malah kuis mian dah, nasi United National Liberation Front, we support. Santi wari sana ko hono bada kuiji ba embarrassment sumaina atai legeruri ba lok sing su santi lamida wani sabala ko hono bada mani kuiji program ya na mati pa view hai na hai jaraga muka na ma ko ko dari Pambaina lusingba UNLF ki acting chairman Morangthem Nongyaina Thoromga mari leinana hai chathariba pistok asi surrender tawbani kulai thado abani yeknabada changjarabani amadi leibak yonthokpani haibagi wakal miyamna thadopyu masi wafam amata leite pistok asi loidri phawba party asi kulai chinakhiroi loinana party asi mainstream da halake haina khalamba yai adu pistok asi sabaloidri phawbadi mainstream da halake haina su khanbigano phondokhi makha tarduna mahakna hai chathariba bilateral talk asi laknana bohotnabada manipur lengak maru oina manipur gi chief minister na felicitator ama oina lawkhiba thodang haina leitana thagatli phondokhi Biar aku sih berapa pun lagi. Tapi kita kulai we should never ever lay down our weapons or arms. Masih kita sudah yang sehingga saat ini pada poin na lain masih kalau aku pun jadi dengan sila kalau hanya logi bayai atau wali yang saya sahabat logi bawa kau beri koi main sila kalau sampai kami kan. ngasigi thoram aduda Manipur Legislative Assembly ge Speaker Thokchom Satyabrat Singh, Cabinet Minister Singh, MLA Singh, Chief Secretary, DGP, Army, Civil amadi Police Officer Singh, Pambaina Singba UNLF ki Acting Chairman, Morangthem Nongyai General Secretary Chabungbam Thanil, Intellectuals amadi Eminent Personalities kayasu saruk yaki. Sandel district laiba miyam gi human rights ka mari lainaba awat apa kari laibagi haiba adu yang chinanab gi damakta Manipur Human Rights Commission gi chairperson UB Sahana Lusingba commission asigi official sing yawa team amang asi Sandel district chatuna district asigi oina human rights ka mari lainaba awat apa sing yang chin kre
लोइनना हौजिक मणिपुर थोकलिबा कांगलुकी लान असिदा याउदबा नागा फुरुपना मयाइदा लेप्तुना लाल असिगी वारोइचिन पुरकनबा थबक तौसी हाइनसु यूवी सहाना फोंदोखरे चांदेल डिस्ट्रिक्ट की ओइना लेरिबा सिविल सोसाइटीज ऑर्गेनाइजेशन सिंग महैरोइ लुप सिंग लोकल रिप्रेजेंटेटिव सिंगी म्यूज सिंग पुन्ना चांदेल डीसी की कॉन्फ्रेंस हॉल दा पांगथोकपा खनाइनबगी अमदा चेयरपर्सन यूवी सहाना फोंदोखिबदा महाकना चेयरपर्सन अमा ओइना लाकपदा कमीशन असिदा केस चहुंगा हुमद्रा मंगारोम पंदुना लेरमी केस सिंग अदुगी मनुंगदा केस चानिगा निफु मंगारोम डिस्पोज तौदुना लोचिनख्रे महाकना लाकपदगिना हुजिक फावबदा अनौबा केस चानिगा निफुरोम लाकपदा केस चानिगा हुमद्रारोम डिस्पोज तौख्रे लाल हाइबसिना चौखटपा पुरकपगी मरम अमा ओइरोइ शांति लेरबो मतमदा चौकटपा अमदी ह्यूमन राइट्स लेगनी मसिदा अखोइना प्रूफ अमदी लाइनिंग लाइसोनी केनबो वखलोल काउथोकपा मथौ ताई अखोइगी पुंसी असि साफद्रगदी प्रूफ नत्रगा लाइनिंग लाइसोनी कानाबा करिसु लेरोइ ह्यूमन राइट्स कमीशन असि मियोबगी मिनुंगसिगिदमक लिंखिबनी हाइखि ngasi thoromda saruk yakiba tongan tongan ba miut singda makoi makoi apamba wakhalol amadi wakat thamnanabagi ayaba piki ba adugi matung ina Chandel Naga People's Organization CNPO gi president David Boyes Natham village gi chief Robertson ate mioi kyana tongan tongan ba hiramda wafam kaya hongdoknaki Public Convention amada wafam khara phongdoi haibagi kuki singna Citizens for Justice CFJ gi aribam lautune sorry amadi yumnam pramananda case torokpa asida akiba leite Chuchanpuri court chatkani adubu lengangna security matik chana PBU haina Citizens for Justice Manipur lengakta appeal torokli ngasi Manipur Press Club ta pangthokkiba pawgi mifamda FJ gi chairman Khaidem Manina hai CSO amana sinba public convention amada Manipur thokliba irang asiga mari leinana wafam khara aribam nautune sorry amadi yumnam premanandana phongdokhibani maduda kuki singna case tawsalakpa leire madugi matung ina November gi 8 da Chuchanpur court laknana ba hairaki laibak thibadi samon adu November kumathoi da fangki masida masina maram oiduna court chatkidabani makhatana samon amuhanna tharpa targadi chatnanaba sem sagani Manipur thokliba irang asina maram oiduna court chatnanaba hotnabada lengakna matik chaba security PBU haiki mahakna makhatana hai thangjing singda Christian chatpa singbu ikaiba piduna cross mark ama kuki singna yungkhatliba asida Christian leaders singna mejeng changpham thoi amadi lengakna su thabak lokhatnanaba hotnagadabani Manipur thokliba irang asida Manipur gi tampaki miyamna Guwahati fau chatpada makhada chatpa yadabana flight ta chatnari maduna flight singi mamal tananaba miyamgi hak phangnanaba hotnabiu Manipur da thokliba irang athubada loichinnaba lengakna hotnabiu haiki Citizen Oima, Amana Jazu Ramba, Amana Ujuma, University of Yamako Oima, I am going to Jana, Nainaba, Kanda, Oimanina, I am Chapa Pami, Moy Chamando, Agent, where when Tarachi the car, why that Moy Chakan, the Widabu, Moy Chapa Security, particularly Milan Chidadi, Actor Natural Bay with the Vanina, Sakana, Chapa Security period, Moy Chakan. All Manipur Working Journalists Union Amzugi Golden Jubilee Thorunga Mari Lenana Amzugi Mijang Makada District Administration Imphal Eastna Sinduna Child Adoption Transgender PM Bishwakarma and other scheme role of executive magistrate ki matang da nomugi oiba media sensitization program ama pangthokri ngasi Manipur Press Club ta pangthokkiba thoram aduda Imphal East ki DC Kumanthem Dayanana hai Manipur lengakna miyam gi damak paikhatliba scheme kaya miyam da mapung fana yohnana ba honari masida miyam gi cooperation mathau tai lengakna piriba kanaba sing ase miyam da khangandragadi madu kanaba leite department singi makai dagi su miyam da nanaba honari haike thorom aduda amjugi president Kakching Tabam Bijoy EGM gi president Khomdram Khogendra su saruk yabaga loinana technical session su pangthoki low lokpa loikhro matung da
hangdun label lapam singda pak sanna ningtam thagi maru marang manama sing kaya thaduna pothok marang kaina pothok na bagi pandam da lomi singna kumbi kendra gi tongan bafam singda thabak su nomagi thorang pakhet bahokre kendra sigi hautak wangu terakong sabal naudun khong wangu tusam lokol na singba singda thawai yauna lomi singna faksana marumarang manama sing kaya thanana bathabak tawriba lomi singna phongdor khibada state asida hojik thokliba irang asina maram oirga arapa pham singda thabak sunom dona paisa tanba chatpada khudong chadaba amadi akiba kaya leibadagi nomongi sen thumgi phibam da soksilakli asigumba awaba kaya sing asidagi koknanaba lolokpa loikraba matungda hangduna leiriba lafam sing asida kumbi kendra gi MLS Prem Chandrana thabak sufam nofam khangdana leiriba thawai yawba lomi singi damakta ningtham thagi marumarang manama sing thananaba lomi singi damakta mamal tingdana tractor na low khoibiba marumarang kya pibiba yawna darkar leiba khudingmak lomi miyam da pibi gani haibirak pada lomi singna thona amaga loinana thabak suningba asuki matik poi masida marilenda ba department nasu lomi singda marumarang sing pibiu phongdo khibaga loinana kumbi kendra gi MLA S Prem Chandrana lomi miyam gi yaipa thorang kya pakhat pirakpa asigi damakta apenba amadi thagat pasu phongdoraki Manipur dagi mayai kabani samaru fangna muthat nanabagi pandamda changchin khiba war on drugs ki khongthang asi lengak asina pukchel sengna changchin dabagi mami sauna tare haina Congress party ki luchingba okram ibobina phongdokre ngasi Congress bhavan da pangthokpa pomisinga unaba amada makna hai Manipur thokliba irang asigi saitheng phangduna relief camp singda jail da leibagum punsi leliba micham miyamgi yaifananabagi damak nungaiba pau puduna lakpagi mahutta hanagi government matamda corruption tawbagi matangda praja miyamgi wakal nathainanaba hotnariba asi neutral oiba agency amana thigatpada kaiba leite irang asigi matangda nathainanaba hotnabada hanagi government na tawrambani haina maral pidanaba hotnariba asida opposition gi maikaidagi Manipur gi saktam kaiba yaroi haiba pandam asida lengdana leidi state government amagi chapchaba mathau taunanaba hotnabada Manipur da thokliba kanglup anigi irang asi tholakpani haina maral sirba asi yaningde state amada mitop changlakpada athingba thamba reserve forest gak senba amadi tungi yumbi orakadarba mekyagi punsi kananabagi pandamda waron drugs ki khongthang sangsilluba dagi Manipur maichakpani haiba asi yumpham yawdo apam wafamni loinana uniform da leiba personnel amadi leibak sembada yawarba MLA amagi driver ina khunba adudagi fakiba crore kun henbagi mayai kaba polam sing adugi case kanada sinakhrabagi police tagi faba mayai kaba nisa sing police ta sinagadoribra hainasu lengak ta wahang hanglakli thamoi sengna khoi hotna minaragadi ngamoi doba mai pa oi doba karimta leite aduga sarkarna adu maroina popi thariba drug poraiba sigi lambi sida leiriba honorable MLA sing sincere oidragadi masi mai pa kuti khra wagani haibasi akhoi site tagi August house da thamjagi bane aduga sidi drug si Manipur dagi kamai tawra total eradicate tawba muthanna ba tawba haibasi da government gi site tagi aidi puksen sengna hotna da brana khalleba sincere oiba watpa haiba tare Pamisinga unaba aduda MPCC ki president Kaisham Megachandran hai Manipur thokliba irang asigi matang da blame game tawbiganu thokliba irang asi congressional sarkar param labadi numit tarani su phadana lochilamgani Manipur da hujik thokliba tangdu laita da film asigi marak asida Manipur da ikaiba khangdabagi hidak leite haiba singna hidak amatang puthoklam labadi irang asi loiramba yare relief camp ta suicide tawraga sirakliba asi santi fangbagi mami ama oigadoribra Chief Minister N Birena santi hanjilakle haina lauriba asi irang asigi chaitheng phanglaba praja miyamgi nate MLA minister khara khakki phangba santi oiramgani haiki our pinabiu lai pinabiu gip pinabiu noi meyam adum to biu yaeba ado masi congress na nateba
It's a very clear example. This is during the BCP government. Don't forget this thing also. Kaubi can over. I couldn't tell. Congress the time to Tandro. I couldn't tell. That is your government. Masagi anaba amana maram oiduna ngarang Silongi Woodland Hospital la lekhidraba Salai Kanbalup ki chairman Salaicha Kokngam Allies Akoijam Jugendrogi Aroiba Mangamgi Thoram ngasi Maitegi oiba Laning Laisol Galoriana Thawal District ki Khongsang da leiba Salai Chingda Lairol Chanduna pangthokre ngasi upung mapan makharam tarakpada SKL gi thomikya amadi imung manunggi mioi singna chairman Kokngamgi Thawai Yaudraba Haksang Imphal Airport gi Puraktuna Mahaki Thawal Mayai Lerta Leiba Yumdal Laigi Oiba Thoram Pangthoklaba Matung Makhatana Ukhongsang gi Salai Singda Puduna Lairon Chanbagi Thoram Adu Pangthokhi Maitai Council More MCM All Maitai Council WMC Federation of Haumi Salai Kanbalup Mayai Loisang Amasung Unising UFO Katilekai Battalion YDA Ukhongsang YVO Ukhongsang Mamang Lekai Nesa Nopok Sekmai Amadi Ampal Nopok Sekmai na Singbagi Organization Amadi Lukya gi Miyoi kya Saruk Yaduna Pangthokhiba Chairman Kokngamgi Aroiba Mangam Pangthokpagi Thoram Aduda Salaicha Youth League Sayol gi Member Singna Guard of Honor Pibaga Loinana Miyamna Mahaki Mafamda Laikatuna Aroiba Ikai Khumnaba Utki All Manipur United Clubs Organization Amukona Paringai na Satharak Liba Way Forward Campaign ngasi Nungthilpung ani makai taba tamda All Manipur Maitai Fangal Clubs Organization na sinduna Katrigau da Liba Katrigau Community Hall da pangthokre ngasi thoram duda Nazrul Islam Katrigau Jilla Parishad KS Yakub Ali Advisor Ampako K Santos Secretary Organization Amukona President Member Oina Saruk Yaki Maruiba Wangangloi Oina RK Gunakantana Apunba Manipur Amagi Punna Panminabagi Masak Adu Kangluk Khudingmakki Mihut Singna Saruk Yaduna Lengak Lai Haibagi Saur Khudam Lady Adubu 1949 da Manipurna Bharat Pullaba Matung Dadi Punna Panminabagi Masak Adu Tapna Kaitaraktuna Kangluk Singi Tongan ba Warep Launaraktuna Magi Hak Kayat Tanaraktuna Oroidaba Manglan Kaya Manglakpa Sini Adubu Masi Oitokpa Yaroidabana Hojik Amukona Thamliba Manaba Agenda Oina Sanchin Minanaba Yaraba Diman Nipan Asibu Tabak Oina Onthoknanaba Hotnaba Haibasida Maikei Asomgi Miyamna Warep Lauminasi Hainat Thamki Laisram Krishna Chandrana 1826 ta British amasung Burma anigi Khuyek Pinakhiba Treaty of Yandabo amasung 1874 gi Bharat Warak Treaty na Manipur gi awang thangba sarukta leibak asigi lalon etiki ningtambabu kahenanaba honakhiba treaty amani Jiri Treaty Kabo Treaty nasu Kabo Tampak asibu Brahmada pithokpa adugi mamal oina Manipur da chahi gi oina sikas chamanga pibagi wapam yauri English yung Chanipan Marpudrama thoigi Anglo Manipur gi lan gi matung da British na Manipur bu pulap oina makhoi gi makhada tirhan khide makhata na Manipur ningthaupan ba leibak oina leiki aduga British na lalon itik tax khomgatpa security defense na singba paiki Manipur gi ningthau gi khutta dharma amasung chatna kanglon gi sakti leiki leibak manung gi tax khomgatpa yaki Saurakna chahi yang taruk asumna palaba matungda Manipur British ki loilam lengak tagi maning tamba phangki asigumba masagi puwari liklam laijaram laba Manipur gi ngamkhai amadi apun bagi saktam kahendana tungkoina nungsi chanana hingminnaba yanarab gi dabak Bharat ki Prime Minister da Pisin Kiba Memorandum aduda yawba demand sing adubu mapung fana nainaduna Manipur apun bagi kholau oidanlaba yanaba agenda ama oina warep lauminasi haina thamki Jirbam district ki manung chana laiba
Lamdang Khungi Community Hall the Manipur State Rural Livelihood Mission MSRLM gi Mejeng Makada Self Help Group SHG Mapan Saba Mangan Lebi Village Level Federation BLF ki First General Body Meeting Amadi Foundation Day Pangthokre Ngasigi thorum aduda Jila Parishad Jiribam gi ex Adhyaksha KH Janaki Devi Magul Lebi VLF Uchatol ki President PH Nirola Devi Jiribam ki Social Activist and Buddha Singh Block Mission Management Unit Jiribam City Block ki Block Mission Manager Wahengba Premchand Hilgard Gram Panchayat Jiribam ki Upapradhan TH Amita Devi Hilgard GP Jiribam ki Member Y Sharada Devi UPC Jiribam ki President L Lal Kishore Singh Amadi Hilgard Gram Panchayat ki Panchayat Secretary M Ibomsa Singh na Mathang Sina Chief Guest President Amadi Guest of Honor Oina Saruk Yaki Thorum Houdingi Mamang da Manipur State Asida Thoningdaba Kanglup Anigi Irang Asida Kudong Tiba Thodok Tawaina Ponta Pikraba Itin Inau Ima Ibel Singi Tawaina Lairam Dem da Inga Signal Lainanaba Miam Punna Minute Ani 2 minute Leptuna Isorgi Mapam da Thoniki Thorum Asiga Mari Lainana MSRLM gi Jiribam District Block Mission Management Unit Jiribam City Block Block Mission Manager Wahengba Premchand Hai MSRLM na Ngaklo piduna SIG semlo matung bank dagi pitharak pa senpham sing karamna sinnagani amadi senpham aduna matau karamna chawkhatnanaba lambi da chatkani haibagi matang la SIG members sing da khanganki loina SIG singna line department singa kusamnaduna chatpiu bank financial institutions singa kusamnaduna SIG members singna financial sound oiduna semetlon da ahungba purak minasi amadi lairaba haiba lainasi SIG members sing dagi yariba kai labna thamduna poverty free village ohen minasi haina mahakna phongdoki BLF langdai ngan bigi self help group mapan gi members singa self help group na piriba kanaba matam sing adu miyamga punna khananaina baga loinana chahi amagi account statement sing su magul lebi BLF ki SIG members sing da khanganki Maitai nupi lu Pune na ngarang December ki tang amada ngamjaba khara Game Village Langol Imphal West lanjana duna leiriba imung yangkhai mari da nomui changdraba yadaba maru eba pot chai khara tengbang khre tengbang polam sing adudi cheng thau hawai ngari amadi angang singi chana thanaba chips amadi chocolate na chingbani hairiba polam sing asi Maitai nupi lu ki executive na ayuk pung mapalom tabada chatuna khusin nakibani khongchat aduda relief camp ta leihoba singna makoi gi pokningi warol piraduna mang khrbasingbu semgat sagat pinaba amadi resettlement gi process asi khara yangsinna naba lengakim ijeng changbina naba maitai nupi lupki member singda upom kya thamlak pagal loinana thama sing jam silak laba irang asida lengak na matik chaba tengbang amata pibiraktaba asida su pendaba phongdo narakli Kurai konsam lekai apun manupilup na ngasi su tongan mafam singda drive chathabada phagalakba yungo amadi yungang kes tararom mai thadok tuna mahan khre loinana phagalaklaba yungo amadi yungang sing adu Kurai popular ground manakta haidok laba matungda mai thaduna mahan khi makhatana su mayai kabadrakki mayokta nupilup asina drive chatkigani maram aduna lekai da leiriba club amadi mara paibi singna su hojik oirba state asigi tangdu leitadraba phibam asida mayai kaba chinjak sinnaduna imung manung amasung khunai da piriba awaba saitheng dagi kannanaba opan aminasi haina nupilup asigi lusingbi nongthombam radhamanina phongdorokli Manipur ki state level ki thakta leiriba maira paibe lu tarani thoina sem kiba Nupilal Observation Committee NOC na mamang jai sing na pangthok pagam handak chahi gi su lakliba tang tarani thon Nupilal numit asida marphu marirak suba Nupilal numit thamaiban gi ima kunthok hanbigi sanglen da pangthok lagani tharum asi pak chauna amadi hena masak thokna pangthok na nabgi daba Nupilal Observation Committee asigi makhada sub committee sing haibadi Souvenir Committee Finance and Reception Committee
Mobilization and Transport Committee, Field and Stage Committee Sem Krehaina, 84th Nupilal Observation Committee ki convener na Thadrok Pachir Amana Pongdorli, Panbayabadi Nupilal Committee Observation Committee Sem Kiba Luptranito Adudi, Amkil Kanglamai Situa, Pwede Lemerol, Amoba, Nupi Samas, Nailek, Tammi Chingmi, WWOK, Mifwak Kil Siel Keni. Aam Aadmi Party AAP gi MP Sanjay Singh gi mathakta lamai humpu panba charge sheet ama ngasi Enforcement Directorate na file tawkre. Supplementary charge sheet adu Prevention of Money Laundering PMLA gi tongan ba section gi makhada Delhi Excise Policy Link Money Bakhada Delhi Excise Policy Link Money Laundering case kamai lenana Rajya Sabha MP Sanjay Singh gi mathakta file tawkibani case asiga mari lenana mahak October thada phagibani businessman Dinesh Arora na sel oina lupa crore ani Sanjay da tangkak ani rakta piki haina anti money laundering agency asina maral siribani adum oinawak Sanjay Singh nadi hariba asi yakide case asiga mari lenana Delhi gi Deputy Chief Minister Waramba amadi AP gi lusingba Manish Sisodia su hanana fakrabani thong adu rajniti gi oiba khudul tharani haina AP na phongdoli lisingani kumathoi August amasung lisingani kunithoi gi April gi marakta lupa crore ani gi sempham adu Sanjay Singh gi yumda Dinesh Arora na pikhibani hari aroibada moroyo pau amuhanna Peace process ta laktriba lup singna laknanaba felicitator ama oina chen songjagi haina Chief Minister N Birena phongdokre thangjing chingda kuki singna cross mark yungkhatliba asi Christian leaders singna bijeng champham thoi amadi Manipur lengak nasu thabak khatnanaba hotnagadabani haina khaidemani na haikre Relief camp ta suicide tawraga sirakliba asi santi fangbagi mami ama oigadoribra haina MPCC gi president Megasandra na phongdokre loinana Aam Aadmi Party gi MP Sanjay Singh da Enforcement Directorate na charge sheet ama file tawkre nasi gi damakta di paudam pijaba mata asir loisinjari bejeng tabir ba khwai punopu amuka hanna khurumjari